Hello guys, ngasi di mayam kita makta aki bawari maputu na laksari. Aseng ba thoki bawari ni akwai Manipur da thokpa makti nate mapalam da thoki ba aseng bawari amakak ni. Taba da dum kini haida na khalli mayam puna taminasi mayam puna khangminasi. Saranagar haiba lamdam mama leiram mafam sigi miyoi singna lai wood bread habasa yamna thajagalam. Nungdang hek oi kibaga yumdagi mapal amata thoknaramdi mafamduda leiriba mipum khodimak bot bread lai haibase loina kijanai adudana maram oiraga mapal su thoktabani karigumba nungdang hek takibaga haibadi hek mam kibaga mapal da thokpa targadi karigumba phataba thabakse adum thokpa miyoi amada natragana miyoi amada hekta thokpa Saranagar hariba lamsi yamna apikpa lamdam apikpa khungang amani ado adu pikhraba lamdam duda yamna thauna phaba nupa amakak lerami mahaksa piklingai matamdagi Saranagar da leiriba mipum khudimakna bot bread lai gumbasi kijaba taragasu mahakti piklingai matamdagi bot lai haiba jacha mangonda akibam taleramde piklingai matamdagi bot ki film su yamna yengi piklingai matamdagi bot ki warisu mayam amatarami bot bread lai habasa mangonda yamna interest oi phaiba tare magi mama mapana asumna nong manglame ibungo karigino asuk koi base Saranagar hariba lamdam sida aikhoina lerakpa matamda aikoi gi pai pugi haktak tagi bot ki duna lai ki duna lai aduga nangna kedobagi kidrabano asumna mama mapaduna nasai gi thauna phaba nupa du da hanglame ada mana kari hairake haba matamda ima pabung aikhoisa miyoi bani bot bread laisa leigi leram sanu leram loi tok sanu moigesu moina thokpa leijagani aduga aigesu aina thokpa leigani aikhoina makhoida yelubagi mathausu tadi aduga makhoina aikhoida yelakpagi su mathau tadi aduga bot bread lai haibasa aigi oinadi sunki kide sungta thajadi makhoisu moigi mafamda leijasanu aduga aisu aigi mafamda leijagani ima hoine yam kiragana yamdagi mapal thoranu aduga aidi adum thokani ai haigata ima babung nakhoina bot kijai haiduna hek mam khibadagi mapanda sungtok thoktre pharene haujik ima se pukse para ondana nadana sidai tawro adu eba targadi nungthang mamme haidana mamgre haidana kijarini haidana aina ima se doctor da purga chatloi dabra kijarini haidana doctor da puduna chatragadi ima se dum sidoira asumna ngasai gi thauna phabana pasina mama da hang mama na ibungo thaina dagi ipai pugi haktak dagi sumaina sum tawraga laabani aduduna sumaina sum tawraga lakpanina aikhoigi khangnabi chanabi haba madu oikre asena maram oiraga aikhoibu nungsibiba afaba lai makhoina aikhoibu su kanbiba adugi matang su lakani asumna mamaduna mu thauna phaba padu da kho pare adu iba taragadi ima hoina adugi wakhalon do leiba taragadi aisa ai hairiba aisa haujik kaidauge habadu munne yengbiu karimta tawba yaroi munne yengadabani sini hairi sing saigi thauna phaba pasina mama mapasida adudagidi kaidauduino na hang yengda yeng hairaga mase maning thongromda chapkrip chatkhraga aikhoigi enjang napida kapagi hidak huse sije pura lakpani pura laga mama pagi mamangduda hidak liklidu makumdo hangdo I hairaga good thakchan bani adudagidi mama pauna kaino ne ngawrabo nangbo chenselakpani chenchelaga ima aibu khamkan haidana haiba adudaiduda nasaigi mama mapadugi machilda kari tholaka haba matamda moi babong ichanu paje soidana siba tarani doctor am tapusina hairakpani adudaiduda nasaigi thauna phabana pasina aibu doctor da pogana mami haujikti mamkre mamagadi mapal thokpa yade kijabanina aduna patanungda tholagadi aduna mohena phaloi adu khangbadagi noina mapan thokta natro thokpa yaroi ai sirasu mafam masida sigani edana nasagi thauna phabana pasina leptana leikre
ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯆꯥ ꯀꯧꯕ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯈꯥꯝꯕꯅꯤ ꯈꯥꯝꯃ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯅ ꯊꯛꯏꯕꯗꯣ ꯍꯨ ꯅꯠꯇꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯏꯁꯤꯡꯅꯤ ꯀꯕꯔꯗꯨ ꯈꯛꯇꯅꯤ ꯍꯨꯒꯤ ꯀꯕꯔ ꯑꯣꯏꯔꯤꯕꯗꯣ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯏꯁꯤꯡ ꯍꯥꯟꯗꯨꯅ ꯄꯨꯔꯛꯑꯕꯅꯤ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯍꯨꯒꯤ ꯀꯕꯔ ꯑꯃꯅꯤ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯍꯥꯜꯂ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯨ ꯁꯥꯔꯒ ꯊꯛꯄꯅꯤ ꯑꯩꯅ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯁꯤꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯒꯗꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛꯇ ꯄꯣꯛꯄ ꯄꯨꯟꯁꯤꯅꯤ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯅ ꯆꯨꯝꯊꯣꯛꯍꯟꯅꯤꯡꯕ ꯄꯥꯝꯕꯒꯤ ꯑꯩꯅ ꯉꯁꯤꯒꯤ ꯂꯤꯂꯥ ꯃꯆꯥꯁꯦ ꯁꯥꯟꯅꯕꯅꯤ ꯌꯦꯡꯉꯣ ꯏꯃꯥ ꯅꯈꯣꯏꯅꯗꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯨ ꯊꯛꯄ ꯃꯇꯝꯗ ꯁꯤꯔꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯃꯝꯈꯤꯕ ꯇꯥꯔꯒꯁꯨ ꯀꯤꯖꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯆꯥꯅꯦꯅ ꯅꯨꯡꯁꯤꯕꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤꯒꯤꯅꯣꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯅ ꯉꯁꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯀꯤꯕ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯍꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯀꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯞꯊꯣꯛꯍꯟꯅꯕ ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯀꯔꯝꯕ ꯄꯥꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯗꯕꯗꯤ ꯐꯠꯇꯦ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯌꯥꯅꯤꯡꯉꯦ ꯌꯦꯡꯉꯣ ꯅꯪ ꯅꯁꯥꯃꯛꯅꯁꯨ ꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯅꯒꯔꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯒ ꯂꯩꯔꯤꯕꯅꯤ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯈꯤꯕꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯝꯈꯤꯕꯒ ꯃꯄꯥꯜꯗ ꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯅ ꯁꯥꯏꯟ ꯕꯣꯔꯗꯇꯨꯗ ꯏꯔꯒ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯥꯏꯟ ꯕꯣꯔꯗꯇꯣ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯗꯨꯅ ꯂꯥꯛꯑꯕ ꯁꯥꯏꯟ ꯕꯣꯔꯗ ꯑꯃꯅꯤ ꯀꯌꯥꯔꯛ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤ ꯃꯟꯕꯗꯒꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯂꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯥꯏ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯎꯪꯉꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯁꯤꯒꯨꯝꯕꯁꯤꯗ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯤꯡꯇꯝꯒꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯉꯣꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯣꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯊꯣꯛꯎ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯤ ꯊꯥꯖꯔꯤ ꯑꯗꯨꯕꯨ ꯑꯗꯨꯗꯩꯗꯨꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯦ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯒꯦꯅꯗꯤ ꯈꯟꯒꯅꯨ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯊꯧꯅꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯅꯤꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯐꯠꯇꯕ ꯑꯀꯤꯕ ꯇꯧꯍꯩꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦꯅ ꯅꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯝꯕꯤꯔꯤꯕꯗꯣ ꯃꯗꯨꯗꯣ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯐꯝ ꯆꯪꯏ ꯃꯗꯨꯗꯣ ꯇꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯈꯤꯅꯤ ꯀꯅꯥꯅ ꯍꯥꯏꯔꯝꯕꯅꯣ ꯏꯃꯥ ꯍꯣꯏ ꯈꯪꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏ ꯃꯃꯥ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯃꯥꯡꯗ ꯃꯤꯅ ꯍꯥꯏꯔꯝꯃꯒ ꯂꯣꯏꯅ ꯂꯥꯛꯑꯕ ꯊꯥꯖꯔꯒ ꯂꯥꯛꯑꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯁꯤꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯊꯧꯅꯕ ꯅꯨꯄꯥꯁꯤꯅ ꯌꯥꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯦ ꯑꯩ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯇꯝꯅꯅ ꯁꯤꯡꯅꯔꯒ ꯑꯀꯤꯕꯗꯨꯕꯨ ꯑꯩꯅ ꯂꯥꯞꯊꯣꯛꯍꯟꯒꯅꯤ ꯄꯨꯟꯁꯤꯁꯤꯗ ꯑꯀꯤꯕ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯑꯀꯤꯕꯅ ꯂꯣꯏꯅꯔꯒ ꯂꯩꯕꯗꯨꯗꯤ ꯏꯃꯥ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯨ ꯏꯃꯥ ꯍꯣꯏꯅ ꯌꯦꯠꯄꯤꯒꯅꯨ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯏꯔꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯣꯇꯣꯗ ꯃꯥꯏꯛ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯂꯥꯛꯄꯅꯤ ꯅꯨꯡꯗꯥꯡ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯌꯥꯝ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄ ꯑꯋꯥ ꯑꯅꯥ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯁꯥꯅ ꯗꯥꯏꯇ ꯂꯣꯏ ꯄꯨꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯦ ꯐꯃꯨꯡꯗꯩ ꯇꯥꯕꯅꯤ ꯃꯥꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯛꯑꯒ ꯍꯥꯏꯕꯅꯤ ꯑꯩ ꯊꯣꯛꯀꯅꯤ ꯅꯣꯏꯅ ꯐꯅꯌꯥꯝ ꯊꯤꯡꯉꯒꯁꯨ ꯑꯩꯉꯣꯟꯗꯗꯤ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯗꯨꯅ ꯂꯥꯎꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯟꯁꯤꯗꯗꯤ ꯆꯠꯂꯒ ꯂꯥꯎꯕꯤꯔꯛꯑꯅꯨ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯑꯒ ꯂꯥꯎꯕꯤꯔꯣꯅ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯪ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ ꯑꯁꯦꯡꯕꯅꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯀꯤꯗꯕ ꯅꯪꯅ ꯊꯧꯅꯥ ꯐꯔꯤꯕꯗꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯊꯧꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯛꯄ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯅꯪ ꯅꯁꯥꯅ ꯂꯣꯏꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ
asumna haibada phare ai pujage adubu aina hairisisu yabiyu aikoigi yum manaksida koilaw lawbigano nakong wai cheli chadkhro hairaga thadokibani ngasai mai pairaga lawro lakpa misingto adudagidi ngasai thona phabanu pas tuminna imungda changaktuna phamlaga khalleba mas ai kaidosige adumai tawdana namitumsu hawkhre aduga mathangi namitana mukadog haba matamda nupi ama ahingdani ko pung taramathoi taranithoi tarakbagi swaigi matam sida haiba tare nupi ama lawra ko chen bani laikai sida adudagi mana kananu lawra sibona chentorap matamda kanamta uda ado ma khudaktuda kanano chelibasi bu haidana thigena di khalleba somda laikai tu da lairiba mipum khuding makti haibadi lamdam tu da lairiba mipum khuding makti mapanda kanapta thokna khidrabani haibadi ngasai gi nupi ama lawra chelido adudo bhutne laini na dum loina khanaraga kidana mapan thoktana yumda thong lonjala tumina leikhrabaneba adu ngasai gi thongna phabanu basi dikadawri madi kanano lawri basibu haidana kaning base poklakpaneba adu mai tawdana mase imungda changi hairaga torch light angan ma paire aduga makhutana nungthang ama paire aduga mase mapanda thoklakpani ai thidadi thirurage haidana mase mapanda thokla aga torch ka pa ko engeng bane ko chatpane laikai sida laikai ji thungna chatpane aduga kaidauge haba matamda yamna angakpa thaudo mahakna thengna gadawre bane ngasai gi lawra ga chele bane pido adugi maning da mase adum tana bane tanara kanda mase surungam da changki bane surungam da changi basa nupi sina ngasagi thongna phaban nupa sesu maning dum inaraga changki bane changa kanda manung sida kaidawrong ge haba matamda maina pungan ngalaga aikoigi sana hai tare ko sana lupa paisa diamond asina chingba mayam ama paiduna lerambani masu hek changki bada mayam do uba matamdadi unga nga e karino asuk yamba paisa asuk yamba diamond gold lupa asimba mayamse kadai dagi no sibona khatleba mas nakana mada thaijalaga lummeba mas adunga saigi no pise chumdrin chenjan graga kaida changi gi haba matamda ngasai gi sana lupana ko shalaga lairiba marakto adugi marakto da changki bani adudagi di kaidau gi haba matamda ngasai gi sana lupase char launa hangdorak bani hangdore idi kaino thong ama leiba manungduda thongdugi manungduda chenchan gi bani bang ngasai gi no pise aduga ngasai gi sana lupasing je jor tarak bani aduga thong je hangdorak bani thong hangdo akandadi miyoi ahum thogle kanano habadi khangde tawbadabu makoina sanariba warido targa leibadi ngasagi thongna phabu nupasina adudeibda kai haina ga matam ngasagi ahal amasu yawi adudigi nupi duga nupamga makoi humse wari sanabani ahal sina haibani yango ngasidi sana kauza ahum aikoi mafam asidagi puthok taba yadi asumna haibani nang gari la hai khraba nungan khragadi amuk yararoi aduna gari do yam thuna la alu aduga gari du da sana lu pakhau jaw humse hakot khre haraga tha khik dabani khange kono asumna makoi humna wari sana base tari adudagi di ngasai gi thauna bhabana pase mase mayumda muhale hala akanda phongda hip na khalle kari ngasai aigi mitmang da okriba singdo achumba oigadra natragana asengba oigadrana mase dum khallaga tummaga leiri adu mai tawdana nungthang dumsu hokri adudagidi madui mathangi numita su kaidog haba matamda ngasagi nupi sam laura chen bani adu maina cheling ai matamdu da ngasagi nupa thongna phaba nupa sam hogol ai hairaga ngasagi nupi dugi maningda adum tanaraga chang numidang mamangi numidang da tawkhibduma ngasigi nungthang sida amuk mase loina ure mayam duna tawrising adudagi mana magi pariba phone duda photo ama kapani ba makoina wari sanaraga lei sanalo pana pik thala leirin ko photo kapani kapaga mase mayum da purga lai la akanda hek nungan baga police ta chalaga inform tawbani adu maina police ta inform tawbadagi di police na loina thigalaktana ngasai gi kef habidi surung manung da changaga yengba matam dadi ayuk nung din da zunga sagi sana lupa sing cheloi leram bani aduga ngasai gi thong do adudo
ꯍꯥꯡꯗꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯂꯩꯔꯝꯃꯒ ꯄꯨꯂꯤꯁꯁꯤꯅ ꯐꯥꯕꯅꯤ ꯐꯥꯔꯀꯥꯟꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯦꯡꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯀꯔꯕꯥꯔ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯃꯄꯥꯟ ꯂꯝꯒ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯖꯕ ꯄꯣꯠ ꯃꯗꯨꯗꯨꯅ ꯃꯈꯣꯏꯗ ꯊꯥꯈꯤꯕ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯁꯤꯟꯅꯕ ꯁꯅꯥ ꯂꯨꯄꯥ ꯗꯥꯏꯃꯟ ꯒꯣꯜ ꯃꯌꯥꯝꯁꯤꯅ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛꯇꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧꯅ ꯑꯊꯤꯡꯕ ꯊꯝꯈꯤ ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯀꯔꯕꯥꯔꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯦ ngasi haiba ngasi gi numit sidagi hore hairaga numidang hek takibaga ahing hek oikibaga mi kanam ta thokpa yaroi maramdi aikhoi gi khungang asida phattaba thawai aman naiduna leire maduna maram oiraga aikhoi awa ana tagadaba leire ai isa phawbada thooi asumna haidana ning thawna hairabani praja mayam sisu loina thajadana adum lakpaduna ngasi phawda thajaduna lai aduga ningthaugi haktaktagi torokpa karbar singdo ngasi phawbada ningthaugi macha masu oiriba macha masu oiriba aikhoina su chathaduna lakpani asumna haire adudigi police nam aduga nungdang hek ta khibaga thokpa miyoi khuding makta awana tarisina kamai tobano seng na hayu natrabadi nakhoi roi awa famda tagani na haire ba police na adai moise farabani na aseng bodu loina takthori technology hauji matyam sidi yamna chokhale aduduna technology gi matengna aikhoina sound habidi horror gi sound habi tareko aduga lighting da oiragasu technology gi mateng se lawraga aikhoina laibak sida lairiba praja mayam se ki hanbani ningthona lakthorki potu ngasi phawbada aikhoina pambai ama tawduna upay ama tawduna ki hallaga lai aikhoigi macha masu lairiba singsina ningthaugi macha masu lairiba singsina haiba tare aduna ngasi phawda tawduna lakpani adu praja mayam sida ki hanbani aikhoina aduga phataba thawdok thoiduna tasengna aikhoina fubani asumna wari se loina haidura adumai tawdana police sina ngasaigi hariba miyoi ahum se phakre aduga ngasaigi hariba thawna phabanu pasisu makho pongna nofet torga mayam da lakpani khabar kagasta habidi newspaper da kaida tv da pauda loina sandokhrabani sumaina sananagar hariba lamdam sida sigumba phataba wakhalon chelaba phataba karbar tauba ningthaugi macha masu sing sumaina fare khode hadana haiba paw mayam se loina sandokhrabani prithvi sinba thungna loina khangna khrabani adumai tawdana asaigi macha na pa thawna phabasina mama mapa se dong changjala hai ure de neima hojiki matam se aikhoi se mitse pangna mitse una tangbaga chap manaba yadi maramdi karigino haiba matamda aikhoina uba potto aikhoina khaliba potto madu oiramdaba suyai tuga aikhoina karisu nattena khaliba potto adudu karigumba mu oiramba suyai tawbadabu aikhoi miyoi ba habasa khwaidagi intelligent oiba ko khwaidagi wangba adukum laba jiba mani aduduna aikhoi kaidobagi pangdoino kaidobagi mina hairaga thajadoino kaidobagi mina sanaraga aikhoina leiraga chattoino tawbadabu migi phattaba taw habadi nati maru oina thajaba aigi pukning sina aigi wakal sina ai hairiba ai sina thajadaba leiragadi madudo karisu oiramdaba suyai karisu oiramdaba yai haidana aikhoina khangdoke haba taragadi maduda changyeng mayam ama tawbam changeba makal gi changyeng mayam ama tawbam changeba adumai tawdana aigi punsida ai haiba ai se aina makal changyeng tawduna su chatkini changyeng tawduna su adum loikhini asumna ngasaigi thawna phabana pasina mahaki thajaba mahaki thawna mama pasing duda utki mama pasu asigum laba thawna phaba gyan lairaba ichanu pama pokpagi damakta
masana masabu proud to chaki masini ngasi wari haba taragadi mayamna akhoi channel se bunuk sibiduna like share amadi subscribe to ko biganu maramdi channel asida nungai ba wari mayam ama puduna laksagani adudi ngasi damakta di kainarsi mathagi wari da mayam pun thengnarsi jai fare